하이드나 ngasi akhoi ngasi gi program ase tawraga laksabani akhoi laiba pose akhoi manipur dagi di akhoi ani ahum khak laksabani adubu akhoi gi jida delhi da lai si march ki tang manga 2025 asi akhoi delhi da laga akhoi gi president of india da memorandum ama bijabani adubu asi memorandum submit tawba chapa matamda akhoi na visit ki madam do unaba gi chances ama haiba matamda moina application du su accept tawbi hore ado yaragadi mabu unana ba haidana khoi request kana moi office dia sinda tawjarami ado unaba phangagadi khoi gi manipur gi hoji oiba situation sigi matangda khoi gi imai gi merai gi side gi kari gumba wahei khara tang madam gi mafam da phongdok chage haidana ngasi akhoi ngasi gi program ase tawraga laksabani akhoi laiba pose akhoi manipur dagi di akhoi ani ahum khak laksabani adubu akhoi gi jida delhi da laiba akhoi gi ta haitare mana su mateng pangbiraga akhoi punna tawminaba tayana hairag lakminabani mayam ama su delhi da mayam ama su support ti lei adubu sida lakpadadi miyam lakpa yadaba na maram oraga khoi nuki ahum sida icha nupa amaga tawga khoi magi khak mana bidi oina memorandum pibase lakpani aduga ngasi akhoi ne lecture jaga asi rashtrapati bhavan dani khoi gi president of india na laiba mai gi resident house ki mapadani khoi na leiri jaga asi adubu moi khoi gi side gi su unaba yaba gi chances ta wangladi thambirei adu so khoramaga manipur praja puna mo khoi puna mai so khoramaga amtang unaba pangba bise niminasi haba poto masi haijera ga losim jara